ꯏꯝꯐꯥꯜꯗ ꯆꯠꯂꯒꯁꯨ ꯁꯤꯁꯦ ꯂꯋꯥꯏꯗꯒꯤ ꯂꯥꯛꯄ ꯑꯩꯈꯣꯏ ꯑꯁꯥꯝꯂꯣꯝꯗꯒꯤ ꯂꯥꯛꯄ ꯃꯤꯗꯧꯅ ꯎꯕꯤꯌꯦꯕꯀꯣ ꯃꯤ ꯑꯃꯗ ꯇꯤꯟꯗꯁꯅꯨ ꯑꯩꯈꯣꯏꯅ ꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯗꯤ ꯃꯤ ꯂꯤꯁꯤꯡ ꯀꯔꯣꯔ ꯄꯥꯗꯣꯏꯅꯦ ꯖꯤꯔꯤꯕꯥꯝꯁꯤꯁꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯑꯣꯡ ꯆꯥꯗꯕ ꯀꯔꯤꯝꯇ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯀꯥꯞꯅꯗ꯭ꯔꯤ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯀꯥꯞꯅꯗꯦ ꯑꯃꯒ ꯑꯃꯒ ꯈꯟꯅꯕ ꯆꯩꯅꯕ ꯑꯃꯠꯇ ꯂꯩꯅꯗꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯃꯩ ꯑꯣꯝꯃꯒ ꯊꯝꯃꯛꯄ ꯅꯣꯡꯃ ꯄꯣꯛꯈꯥꯏꯔꯛꯄꯗ ꯄꯨꯡꯆꯥꯛ ꯆꯥꯛꯀꯗꯧꯕꯒꯤ ꯐꯤꯕꯝ ꯑꯃꯈꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯃꯩꯇꯩꯗ ꯑꯈꯪ ꯑꯍꯩꯁꯦ ꯌꯥꯝꯃꯟꯗꯅ ꯇꯧꯔꯤꯁꯤꯅꯦꯕꯀꯣ ꯃꯣꯏꯁꯦ ꯑꯈꯪ ꯑꯍꯩ ꯉꯥꯛꯇꯅꯤ ꯑꯈꯪꯕ ꯑꯍꯩꯗ ꯄꯤꯛ ꯊꯜꯂꯦ ꯂꯣꯏ ꯈꯪꯉꯤ ꯈꯪꯕ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯁꯣꯔꯤꯅꯣ ꯑꯗꯨ ꯉꯁꯥꯏꯒꯤ ꯎꯗꯒꯤ ꯇꯥꯕ ꯌꯣꯡꯒ ꯆꯞ ꯃꯥꯟꯅꯩꯕ ꯖꯤꯔꯤꯕꯥꯝꯒꯤ ꯌꯥꯡꯈꯩ ꯃꯉꯥꯗ ꯁꯨꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯆꯒꯗꯕ ꯊꯧꯔꯝ ꯖꯤꯔꯤ ꯂꯩꯀꯣꯜ 2014ꯗ ꯃꯤꯌꯥꯝꯅ ꯄꯨꯊꯣꯛꯆꯕ ꯑꯃꯗꯤ ꯏꯪ 2010ꯗ ꯁꯦꯂꯦꯛꯇꯤꯚ ꯁꯃꯥꯖꯀꯤ ꯊꯧꯒꯜꯂꯣꯟ ꯃꯁꯤ ꯀꯌꯥ ꯐꯪꯒꯗꯕ ꯎꯠꯆꯔꯤꯕꯅ ꯊꯝꯖꯔꯤꯕ ꯈꯣꯡꯊꯣꯛ ꯋꯥꯔꯣꯜꯁꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯊꯧꯔꯝ ꯄꯔꯦꯡ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯍꯦꯜꯂꯕ ꯃꯤꯀꯨꯞꯁꯤꯗꯗꯤ ꯃꯤꯡ ꯑꯣꯏꯅ ꯃꯤꯡ ꯑꯣꯏꯅ ꯍꯪꯒꯠꯆꯕ ꯉꯝꯖꯔꯝꯂꯔꯣꯏꯗꯕ ꯏꯁꯥꯒꯤ ꯑꯆꯤꯟꯕ ꯀꯌꯥꯕꯨ ꯀꯥꯏꯊꯣꯛꯄꯤꯔꯒ ꯄꯔꯤꯁꯠ ꯑꯁꯤꯕꯨ ꯊꯧꯒꯠꯄꯤꯕꯒ ꯂꯣꯏꯅꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯤꯕ ꯖꯤꯔꯤ ꯀꯁꯥ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯌꯥꯡꯈꯩ ꯃꯥꯊꯣꯏꯔ ꯁꯣꯛꯆꯤꯟꯕ ꯑꯋꯥꯡꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯦꯛꯇ ꯀꯥꯗꯅ ꯄꯥꯡꯊꯣꯛꯆꯔꯤ ꯆꯤꯕꯨꯄꯨꯟ ꯃꯤꯒꯤ ꯊꯥꯕꯣꯟ ꯃꯤꯒꯤ ꯃꯔꯤ ꯃꯉꯥ ꯂꯩꯔꯕꯤ ꯏꯝꯐꯥꯜꯗꯒꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯀꯤ ꯑꯁꯪꯕ ꯑꯍꯟꯁꯤꯡ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯣꯖꯥ ꯅꯤꯂꯕꯤ ꯁꯔꯃ ꯁꯥꯁꯇ꯭ꯔꯤ ꯑꯗꯩ ꯑꯣꯖꯥ ꯅꯤꯂꯀꯥꯟꯇ ꯑꯣꯖꯥ ꯀꯨꯟꯖꯝꯕꯣꯅꯆꯤꯡꯕ ꯃꯇꯝꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯂꯦꯡꯕꯤꯔꯛꯇꯨꯅ ꯖꯤꯔꯤꯕꯥꯝꯒꯤ ꯁꯥꯍꯤꯇ꯭ꯌꯕꯨ ꯌꯥꯝꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯨꯞ ꯑꯃ ꯑꯣꯏꯅꯅꯕ ꯀꯟꯅ ꯍꯣꯠꯅꯕꯤꯔꯝꯃꯤ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃꯒꯨꯝꯕꯅꯤ ꯑꯩꯈꯣꯏꯗ ꯖꯤꯔꯤꯗ ꯂꯩꯔꯤꯕ ꯔꯥꯏꯇꯔꯁꯤꯡ ꯌꯥꯝꯅ ꯃꯃꯜ ꯋꯥꯡꯅ ꯏꯕ ꯉꯝꯕ ꯌꯥꯝꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯌꯥꯝꯅ ꯂꯩꯇ꯭ꯔꯒꯁꯨ ꯃꯤꯑꯣꯏ ꯏꯕ ꯉꯝꯕ ꯃꯤ ꯈꯔꯗꯤ ꯑꯁꯨꯝ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯖꯤꯔꯤꯗ ꯍꯧꯖꯤꯛ ꯁꯥꯍꯤꯇ꯭ꯌ ꯉꯁꯤꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯖꯤꯔꯤꯕꯥꯝꯗ ꯌꯥꯎꯕꯤꯔꯤꯕ ꯃꯦꯝꯕꯔ ꯃꯌꯥꯝ ꯄꯨꯟꯅ ꯂꯣꯏꯅ ꯂꯥꯛꯄ ꯉꯝꯗꯦ ꯃꯦꯝꯕꯔꯁꯤꯡꯅ ꯈꯟꯖꯔꯤꯕꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌ ꯍꯥꯏꯕꯁꯤ ꯑꯩ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯌꯥꯎꯗꯅ ꯀꯅꯥꯅꯗꯤ ꯊꯋꯥꯏ ꯌꯥꯎꯕꯤꯅꯤ ꯃꯁꯤ ꯕꯪꯒꯥꯂꯤ ꯖꯥꯇꯤ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯇ꯭ꯔꯥꯏꯕꯦꯜ ꯑꯃꯅ ꯃꯅꯤꯄꯨꯔꯤ ꯂꯣꯟꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯍꯣꯠꯅꯕꯤꯒꯗꯕꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯈꯣꯏꯅ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯗ ꯁꯥꯍꯤꯇ꯭ꯌꯁꯤ ꯍꯤꯡꯗꯕ ꯌꯥꯗꯦ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯨꯞꯁꯤ ꯍꯤꯡꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯁꯥꯍꯤꯇ꯭ꯌꯒꯤ ꯊꯕꯛ ꯈꯔꯁꯨ ꯁꯨꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏꯅ ꯆꯪꯍꯟꯖꯕꯅꯤ ꯆꯍꯤ 5 1975ꯗꯒꯤ ꯍꯧꯔꯒ ꯆꯍꯤ 5 ꯊꯪꯅ ꯄꯨꯊꯣꯛꯄꯤꯔꯝꯃꯤ ꯑꯗꯩ ꯃꯔꯛꯇ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯁꯥꯡꯅ ꯂꯦꯞꯄ ꯃꯇꯨꯡꯗ 2011ꯗ ꯑꯃꯨꯛ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯑꯩꯅ ꯄꯥꯏꯖꯔꯛꯄ ꯃꯇꯝꯗꯒꯤꯗꯤ ꯍꯧꯖꯤꯛ ꯊꯪꯅ ꯆꯍꯤ 3 ꯁꯨꯖꯔꯦ ꯑꯩꯈꯣꯏꯅ ꯄꯔꯤꯁꯠꯀꯤ ꯖꯤꯔꯤ ꯂꯩꯀꯣꯜꯒꯨꯝꯕ ꯃꯦꯒꯥꯖꯤꯟ ꯑꯃ ꯄꯨꯊꯣꯛꯆꯔꯤꯁꯦ ꯍꯟꯗꯛꯀꯤꯁꯤꯅ ꯑꯩꯒꯤ ꯃꯇꯝꯒꯤ 3 ꯁꯨꯕ ꯃꯦꯒꯥꯖꯤꯟꯅꯤ ꯌꯥꯝ ꯍꯦꯟꯗꯅ ꯑꯩꯈꯣꯏꯅ ꯖꯦꯅꯔꯦꯜ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯇꯣꯞꯄ ꯆꯥꯎꯈꯠꯈ꯭ꯔꯕ ꯏꯝꯐꯥꯜꯗ ꯐꯣꯡꯉꯛꯏꯕ ꯑꯁꯥꯝꯗ ꯐꯣꯡꯉꯤꯕ ꯃꯦꯒꯥꯖꯤꯟ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯣꯏꯒ ꯆꯥꯡꯗꯝꯅꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯒꯤ ꯏꯔꯝꯗꯝꯁꯤꯒꯤ ꯄꯣꯠꯊꯣꯛ ꯈꯔꯁꯨ ꯌꯥꯎꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯅ ꯀꯥꯟꯅꯕ ꯄꯥꯕ ꯀꯥꯟꯅꯕ ꯌꯥꯕ ꯑꯗꯨꯒ ꯃꯤ ꯈꯔꯁꯨꯒꯤ ꯑꯥꯔꯇꯤꯀꯜ ꯈꯔꯁꯨ ꯃꯄꯥꯟꯒꯤ ꯑꯣꯏꯔꯁꯨ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝ ꯏꯔꯝꯗꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯒꯤ ꯁ꯭ꯇꯦꯟꯗꯔꯗꯨꯒ ꯃꯄꯥꯟꯗ ꯑꯍꯩꯕꯁꯤꯡꯗꯨꯅ ꯏꯔꯤꯕ ꯁ꯭ꯇꯦꯟꯗꯔꯗꯨꯒ ꯑꯅꯤꯗꯣ ꯖꯤꯔꯤꯒꯤ ꯔꯥꯏꯇꯔꯁꯤꯡꯒ ꯀꯝꯄꯦꯔꯤꯖꯟ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯐꯥꯎꯕ ꯔꯥꯏꯇꯔ ꯀꯁꯥꯒꯤ ꯑꯩꯈꯣꯏꯅ ꯃꯃꯤꯡ ꯅꯥꯏꯔꯕ ꯊꯣꯏꯗꯣꯏꯂꯣꯝꯅ ꯏꯂꯥ ꯑꯣꯖꯥ ꯌꯨꯝꯅꯥꯝ ꯀꯁꯥ ꯂꯝꯗꯝꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯆꯣꯝ ꯕꯤꯁ꯭ꯋꯅꯥꯊ ꯍꯥꯏꯔꯤꯕ ꯑꯏꯕ ꯑꯅꯤꯁꯤꯗꯤ ꯀꯕꯤ ꯑꯅꯤꯁꯤꯗꯤ ꯀꯁꯥ ꯂꯝꯗꯝꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯑꯏꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡꯒꯤ ꯖꯒꯠꯇ ꯑꯗꯨꯒ ꯏꯝꯐꯥꯜꯗ ꯃꯃꯤꯡ ꯅꯥꯏꯅ ꯑꯩꯈꯣꯏꯅ ꯃꯃꯤꯡ ꯇꯥꯔꯤꯕ ꯁꯟꯆꯥꯟ ꯁꯤꯌꯥ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯅꯥꯎꯔꯦꯝ ꯑꯗꯩ ꯑꯣꯖꯥ ꯁꯂꯥꯝ ꯇꯣꯝꯕ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯈꯟꯅꯕ ꯑꯣꯖꯥ ꯈꯔꯒꯤ ꯁꯩꯔꯦꯡ ꯈꯔꯁꯨ ꯑꯩꯈꯣꯏꯅ ꯍꯥꯞꯆꯔꯦ ꯃꯁꯤ ꯍꯥꯞꯆꯔꯤꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯖꯤꯔꯤꯗ ꯏꯟꯅꯔꯤꯕ ꯁ꯭ꯇꯦꯟꯗꯔꯁꯤꯒ ꯃꯤ ꯍꯧꯖꯤꯛ ꯁꯩꯔꯦꯡ ꯏꯕꯒꯤ ꯖꯪ ꯂꯥꯎꯕ ꯃꯤꯁꯤꯡꯒ ꯏꯟꯅꯔꯤꯕ ꯁ꯭ꯇꯦꯟꯗꯔꯁꯤꯒ ꯑꯅꯤꯁꯤ ꯀꯝꯄꯦꯔꯤꯖꯟ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔꯁꯤ ꯈꯤꯇꯪ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯆꯕꯅꯤ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯍꯥꯏꯔꯤꯕ ꯀꯔꯤ ꯍꯥꯏꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯥꯍꯤꯇ꯭ꯌꯁꯤ
ꯀꯅꯥꯒꯨꯝꯕꯅ ꯍꯣꯔꯤꯂꯣꯟꯁꯨ ꯍꯥꯏ ꯀꯅꯥꯒꯨꯝꯕꯅ ꯂꯣꯏꯅ ꯁꯤꯂꯣꯟꯁꯨ ꯍꯥꯏ ꯑꯗꯨꯒꯨꯝꯕ ꯍꯣꯔꯤꯂꯣꯟ ꯅꯠꯇ꯭ꯔꯒ ꯂꯣꯏꯅ ꯁꯤꯂꯣꯟꯁꯤꯒꯤ ꯖꯒꯠꯁꯤꯗ ꯃꯤꯇꯩꯒꯤ ꯑꯣꯏꯅ ꯑꯅꯧꯕ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯟꯅ ꯈꯨꯃꯥꯕꯤꯔꯝꯕ ꯅꯥꯎꯔꯤꯌꯥ ꯈꯨꯅꯨꯒꯤ ꯑꯩꯈꯣꯏꯅ ꯁꯩꯔꯦꯡ ꯑꯅꯤꯈꯛꯁꯨ ꯑꯩꯈꯣꯏꯅ ꯍꯥꯞꯆꯩ ꯃꯁꯤꯅ ꯑꯃꯨꯛ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯂꯥꯏꯅꯤꯡꯍꯟꯗꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯎꯠꯆꯗꯨꯅ ꯃꯥꯒꯤ ꯁꯩꯔꯦꯡ ꯑꯅꯤꯈꯛꯁꯨ ꯑꯩꯈꯣꯏꯅ ꯍꯥꯞꯆꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯦꯒꯥꯖꯤꯟꯁꯤ ꯄꯤꯛꯑꯁꯨ ꯄꯤꯛꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯃꯌꯥꯝꯅ ꯄꯥꯕ ꯌꯥꯕ ꯃꯦꯒꯥꯖꯤꯟ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯑꯩꯈꯣꯏ ꯏꯗꯤꯇꯣꯔꯤꯌꯦꯜ ꯕꯣꯔꯗ ꯑꯃꯗꯤ ꯀꯃꯤꯇꯤ ꯃꯦꯝꯕꯔꯁꯤꯡꯅ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯅ ꯑꯁꯤ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯂꯤꯗꯔꯁꯤꯡꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯃꯜ ꯂꯦꯞꯄꯤꯒꯗꯕ ꯑꯗꯨꯗꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯅ ꯁꯤꯟꯅꯖꯔꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛꯇꯧꯅ ꯄꯔꯤꯁꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯥꯏꯖꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯗꯤꯕꯥ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯄꯨ ꯅꯨꯡꯁꯤꯕꯤꯌꯨ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯄꯔꯤꯁꯠ ꯁꯥꯍꯤꯇ꯭य ꯄꯔꯤꯁꯠ ꯍꯤꯡꯕ ꯑꯣꯏꯊꯣꯛꯇꯦ ꯑꯗꯨꯒ ꯑꯃꯅ ꯃꯤꯇꯩ ꯖꯥꯇꯤꯅ ꯃꯤꯇꯩꯒꯤ ꯂꯣꯟ ꯑꯃꯁꯨꯡ ꯀꯜꯆꯔ ꯃꯩꯇꯩꯒꯤ ꯂꯣꯟ ꯑꯃꯁꯨꯡ ꯁꯥꯍꯤꯇ꯭ꯌꯕꯨ ꯅꯨꯡꯁꯤꯗꯅ ꯑꯇꯣꯞꯄ ꯖꯥꯇꯤꯅ ꯅꯨꯡꯁꯤꯕꯤꯔꯣꯏ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯤꯄꯨꯝ ꯇꯤꯡꯅ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯕ ꯇꯦꯟꯇꯛꯄ ꯋꯥꯔꯣꯜꯁꯤ ꯊꯝꯖꯔꯒ ꯑꯩꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯀꯤꯕꯣꯔꯗ ꯑꯦꯗ꯭ꯔꯦꯁ ꯑꯁꯤ ꯇꯦꯟꯁꯤꯟꯖꯒꯦ ꯁꯀꯥꯞꯗ 1950 ꯑꯒ꯭ꯔꯥꯌꯟ ꯊꯥꯒꯤ ꯄꯟꯆꯃꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯖꯤꯔꯤꯕꯥꯝꯒꯤ ꯆꯝꯄꯥꯅꯒꯔꯗ ꯄꯣꯛꯏ ꯍꯥꯏꯅ ꯑꯣꯖꯥ ꯃꯁꯥꯅ ꯇꯥꯛꯄꯤ꯫ ꯑꯄꯣꯛꯄꯒꯤ ꯃꯤꯡꯅ ꯂꯥꯛꯄꯣꯛꯂꯥꯛꯄꯝ ꯃꯗꯨꯁꯤꯡꯍ ꯑꯃꯁꯨꯡ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡꯅ ꯏꯔꯦꯆꯥ ꯗꯦꯕꯤ ꯀꯧꯏ꯫ ꯑꯣꯖꯥ ꯑꯁꯤꯒꯤ ꯑꯍꯜꯁꯤꯡꯗꯤ ꯀꯁꯥꯔꯒꯤ ꯂꯩꯀꯣꯜ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝꯗꯒꯤ ꯌꯨꯝ ꯍꯣꯡꯂꯛꯄꯅꯤ꯫ ꯂꯩꯀꯣꯜꯒꯤ ꯃꯥꯏꯕꯝ ꯅꯤꯉꯣꯜ ꯀꯕꯣꯛꯂꯩꯒ ꯌꯨꯝꯃꯥꯟꯃꯤꯟꯅꯗꯨꯅ ꯃꯆꯥꯅꯨꯄꯥ 5 ꯄꯣꯛꯏ꯫ ꯂꯥꯏꯕꯛ ꯊꯤꯗꯨꯅ ꯃꯆꯥꯅꯨꯄꯥꯁꯤꯡꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯆꯥꯅꯨꯄꯤ ꯑꯍꯜꯒꯤ ꯃꯌꯨꯝ ꯌꯤꯕꯣꯡ ꯈꯨꯅꯧꯗ ꯂꯩꯔꯤ꯫ ꯑꯣꯖꯥ ꯑꯁꯤꯅ ꯆꯝꯄꯥꯅꯒꯔꯗ ꯂꯩꯔꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯕꯝ ꯀ꯭ꯔꯤꯁꯅ ꯃꯉꯣꯟꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯁꯩ ꯇꯝꯕ ꯍꯧꯏ꯫ ꯃꯊꯪꯗ ꯀꯁꯥꯔ ꯂꯛꯈꯤꯄꯨꯔꯒꯤ ꯑꯣꯖꯥ ꯈꯣꯟꯗꯝ ꯁꯤꯡꯍꯗꯁꯨ ꯃꯈꯥ ꯇꯝꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯗꯤꯕꯣꯡꯗ ꯂꯩꯔꯝꯕ LP ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ 2 ꯐꯥꯎꯕ ꯇꯝꯂꯒ ꯃꯈꯥꯗꯤ ꯇꯝꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯀꯨꯏꯅ ꯅꯠ ꯁꯪꯀ꯭ꯔꯤꯇꯟꯒꯤ ꯄꯂꯥꯗ ꯗꯨꯍꯥꯔ ꯆꯠꯄ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯔꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯃꯇꯝ ꯑꯣꯏꯕꯅ ꯏꯁꯩ ꯁꯛꯄ ꯂꯦꯞꯂꯦ꯫ ꯑꯣꯖꯥꯅ ꯃꯇꯝ ꯁꯥꯡꯅ ꯅꯠ ꯁꯪꯀ꯭ꯔꯤꯇꯟꯒꯤ ꯂꯝꯗ ꯇꯧꯕꯤꯔꯤꯕ ꯈꯨꯗꯣꯜꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯗꯨꯅ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯖꯤꯔꯤꯕꯥꯝꯒꯤ ꯆꯍꯤ 52 ꯁꯨꯔꯛꯄꯒꯤ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯑꯁꯤꯗ ꯊꯣꯡꯖꯝ ꯗꯌꯥꯅꯤꯙꯤ ꯂꯤꯁꯤꯡ ꯅꯠ ꯁꯪꯀ꯭ꯔꯤꯇꯟ ꯃꯅꯥ 2024 ꯑꯁꯤ ꯄꯤꯗꯨꯅ ꯑꯣꯖꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯖꯤꯔꯤꯕꯥꯝꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯗꯥꯏꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯐꯝꯐꯝꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯃꯗꯤ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯒꯤ ꯐꯝꯐꯝꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯂꯣꯏꯅꯅ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯁꯍꯔ ꯑꯁꯥꯝꯗꯒꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯏꯟꯚꯥꯏꯇꯤꯁꯤꯡ ꯑꯃꯗꯤ ꯄ꯭ꯔꯤꯟꯁ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯅ ꯑꯍꯥꯟꯕꯃꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯊꯣꯏꯗꯣꯛꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯔꯝꯗ ꯃꯃꯥꯡꯗ ꯌꯥꯝꯅ ꯐꯖꯅ ꯅꯩꯅꯈ꯭ꯔꯦ꯫ ꯇꯁꯦꯡꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯤꯗꯤ ꯑꯁꯨ ꯂꯤꯛꯅ ꯌꯥꯝꯅ ꯃꯆꯪ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯦꯅ ꯑꯩꯅ ꯂꯧꯖꯩ꯫ ꯑꯗꯣ ꯁꯥꯍꯤꯇ꯭ꯌ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯨꯞꯅ ꯅꯩꯅꯔꯨꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤꯒꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯟꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯇꯁꯦꯡꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯥꯍꯤꯇ꯭ꯌ ꯍꯥꯏꯔꯒ ꯆꯨꯝꯅꯒꯤ ꯁꯩꯔꯦꯡ ꯋꯥꯔꯦꯡ ꯏꯕ ꯈꯛ ꯅꯠꯇꯕ ꯁꯥꯍꯤꯇ꯭ꯌꯁꯤꯗ ꯆꯜꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯃꯃꯥꯡ ꯆꯠꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯏꯔꯒ ꯊꯝꯍꯧꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯏꯔꯒ ꯊꯝꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤꯕꯨ ꯃꯁꯛ ꯇꯥꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯁꯤ ꯑꯏꯕꯁꯤꯡꯅ ꯂꯧꯏ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛ ꯊꯝꯖꯅꯤꯡꯉꯤ꯫ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁ꯭ꯀꯨꯜꯒꯤ ꯂꯥꯏꯔꯤꯛꯇ ꯁꯥꯇ꯭ꯔꯒꯤ ꯁꯪꯁꯊꯥꯟꯁꯤꯗ ꯁ꯭ꯀꯨꯜꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧ ꯄꯨꯅꯅꯕ ꯈꯟꯕ ꯃꯇꯝꯗ ꯃꯦꯒꯥꯖꯤꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯥꯞꯄꯤ꯫ ꯃꯦꯒꯥꯖꯤꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯥꯞꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯅ
क्लास चलगा अखोगी मागी अपाम्बा मागी अखोगी मसादु पेरेंट्स सिंग लोफोक नमगी दमकता हेरेंग वारेंग गी हंदना अखोई मेगाजिन चही की फोंगना तौरमदु अखोई तपना सिदरप दुमाइना हजिसे उई अदुबु ngasi Jiribam da leibiriba अखोगी मने Jiribam gi साहित्य परिषद की मेंबर सिंग ना कन्ना होनदना लाइक फोंगदना अईबा अईबी सिंग की पुनिंग थोगतना अखोगी थोगतिबा सिगुंबा प्रोग्राम से यामना जाना थागनियाइनी अदुना मसी तुंग कुइना मतम सांगना अखोइना लेइबा मखै मसी मपुंग फाना फबा आइदो मायोंद पुनना बखोनाबदा इशोरना थौजानबो ओइसनु हाइबो वाफमसे अइना थमजनिंगी अखोगी अईबा अईबी सिंगसिना अखोइदा चिन्ना फोंदोकवा वाहैना खनाबले हाइबुदि यादबदा अखोई चैबा ngambasु sakti yana lei अईबा अईबी सिंगसिदा इरबनिना मथु थोइना नेनारुद्रगसु अदुम ताबदा नुमाइबा हाइतारे याम कन्ना मरक अमा सखिबनि बाइने चैबा हाइतारे को चाउदबा लेते लोइना चाउरियेना थैलेंग अमा कोइ पुथोकि बाइतगदा अखोइगी sakti जे अईबा अईबी सिंगसिदा यामना लei aduna koina sumnagi saireng wareng singya tamyagi natraga अखोइगी लेरिबा फजबा प्रकृतिगी फजबा मयाम सि सैथाबता नतबा समाज अमगी मिरर ओइगदबा अखोइगी सगेंग मिंगेन ओइहोगदबा अदुगुंबा अईबा मखलगी पोचाक मयाम अमसु अखोइना पुथोगा इबा मथौ तायेबा ngasi अतोपा मणिपुर की स्टेट सिगी मनुंग को जिरिबाम सि यामना तोंगानबा डिस्ट्रिक्ट अमो ओइना ले अखोइ डिस्ट्रिक्ट ओइदिसि याम लाफरे फाम मयंदगी तसेंगना अखोइदी इम्फाल द चलगसु कय हाइनी अखोइगी जिरिसे लवाइदगी लाता अखोइ सामंगदगी लाको मी तंगना उबि को तसेंगना अंगौ मी गा चटपसिदि समना खंदा इमा लोइ जिरिदसु अंगौ मी लेब्रा का हाइगुंबा अदगी अखोइगी कय हाइनी फजबा ड्रेस का सेला चलगसु नोइ असुम पोसे थोकपरा का हाइना अखोइगा करियनबा सिगुंबा खरासे अखोइ मसेंगी भरतता अमगा अखोइ मसेंगी मता अमगा हंदना जेंगबा अमगा उसिनदबा सिना अखोइसे मांग चटपा ngамदबने बतसेंग अखोइ करिगी सिदरा इनो अखोइ करि मरंगी अखोइ मांग चटपा ngамद्रिबनो हाइबा पोसे अखोइ जिनैनबा मतम ओएबा ngasi mak ओरिबा मणिपुर की फिबम से सिदा अखोइ हजिक चही खरगी मतुंग नत्रगा मतम कयागी मतुंग करि ओर कदते सा अखोइ हाइबा ngамद्रिबने अखोइगी हजिसे करिगिनो अखोइ पुजेल तिनदबा अमगा लौ थानबा खुसे हाइना बसिना अखोइ पुजनबा ngамदबदुना मीगी खुदोंग चानबो ओहलकांदा अखोइ जे हजिक ngasiदी अखोइ तंगदुम लेतादबा याना शांति लेतबा अदुगुंबा मणिपुर अमा ओएबा मदुना मणिपुर की वाफम सिगा लोइनना अखोइ जिरिबाम सिसु हजिक याना मोंग चादबा अखोइ के हाइना यामना नुंगाइदबा इबम अमदनेबा अखोइ नंजि दैरि तसेंना हायरगा करिमता अखोइ नोंमै कानदि अखोइ नोंमै कानदि अमगा खनाबा जाइनबा अमदा लेनदि तबु अखोइगी मई ओ मगा थमकबा नोंमा पोखाइरकबदा पुंचाक चाकदबगी फिबम अमकदने अखोइ नंजि दैरिसे अदुना असिगुंबा मयाम मरक से सिदा अखोइना पासन खमजनदना अखोइ अमतो ओइबगी यूनिटी से पुरकना होनदना होनबा मतम से सिदा अईबा अई बिसिंग सिगिसु यामना सौबा थुदाम अमा लैये थौदाम लೈ हाइबगी अर्थदि अखोइना अखोइगी पुनिंगी वारोल सिंगसे सेंगना मयाम मांगदा थोकना आइदोकपा ngамद्रगसु अखोइ इरगा फोंगोक्तना मयाम सिदा खंगनबो होनबा मी खुदिंगदा अवेयरनेस पिनबो होनबसे हजिकति यामना तंगाइ फदबा अईबा अई बिसिंग याम तंगाइ फदबा मतमदु लागे हाइबसेना यामदा थमजनिंगी जते अदुना मणिपुरी अखोइगी साहित्य परिषद जिरिबा मतम सांगना मतम कुइना जिरिबाम प्रजारी अमदि तुंगदा लाकदबा मिरोंगी दमकता इबिदुना अमदि पुनमपु मम्मी ममाइ पाहनबा ngамबो ओइसनु हाइदना अई छोलिम फुंदा प्रमजरगा मयाम पुनमपु मतांग सिदा मुखहना प्रमजर Manipuri sahiत्य परिषद जिरिबामना पुथोकपा जिरि लेबोल श्री खुजोजा शरद थोचुमरिबा अयिंबदसु असाबसु लाइगसी खोंजरे यामना सिले
ꯃꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤꯗ ꯂꯩꯁꯨ ꯂꯩꯇꯕ ꯑꯏꯕꯁꯨ ꯂꯩꯇꯕ ꯃꯌꯥꯝ ꯈꯤꯇꯪ ꯂꯩꯖꯕꯁꯤꯅꯀꯣ ꯑꯩꯗꯤ ꯉꯁꯤꯁꯦ ꯐꯪꯁꯟꯁꯦ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯈꯔ ꯉꯟꯅ ꯍꯟꯈꯤꯒꯦ ꯈꯜꯂ ꯂꯥꯛꯆꯔꯛꯄꯅꯦꯕ ꯑꯩ ꯊꯕꯛ ꯈꯜꯂꯒꯦ ꯑꯩꯗꯤ ꯉꯁꯤ ꯁꯨꯡꯍꯟ ꯍꯟꯅꯤꯡꯗꯦꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ ꯀꯩꯅꯣ ꯏꯌꯥꯝꯕꯁꯤꯡ ꯏꯗꯣꯟꯁꯤꯡ ꯏꯃꯥꯁꯤꯡꯁꯤꯅ ꯊꯋꯥꯏ ꯌꯥꯎꯅ ꯑꯩꯈꯣꯏ ꯈꯛꯇꯪ ꯍꯣꯠꯅꯖꯕꯁꯦ ꯑꯩ ꯃꯁꯤꯃꯨꯛ ꯑꯩꯅ ꯅꯨꯡꯉꯥꯏꯖꯕꯁꯦ ꯑꯩ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯕꯅꯤ ꯉꯁꯤꯁꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯗ ꯑꯁꯣꯏꯕ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯀꯔꯤ ꯂꯣꯟꯅ ꯃꯦꯟꯒꯗꯕꯅꯣ ꯁꯤꯃꯛ ꯁꯥꯏꯠꯇ ꯑꯗꯨꯝ ꯊꯤ ꯇꯥꯔꯦ ꯑꯗꯣ ꯑꯁꯣꯏꯕ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯉꯁꯤꯒꯤ ꯂꯥꯏꯔꯤꯛꯀꯤ ꯀꯣꯚꯔꯁꯦ ꯁꯤꯒꯤ ꯀꯣꯚꯔꯁꯤ खितंग अखोद नुंगाइजदब हाइदि ममन लेइबा लाइरिक अमदा फिल्म की फोटो अमा हापचनबसे हीरोनी की फोटो हापचनबसे खितंग मसे यारगदि अइगि ओइना खितंग मसे सुमजि खगदि सिंदो खितंग थेदोक थेदबनि मांदि अचुक वाना यो सिदे यो लिबे लमाय मे मारो होमेरा मदब होनरा खंदा फिल्म स्टार की फोटो अमा हापचनबसे मसी खितंग वाइचिली हाइतरे कोदे दुआइ केबदुमा नुपि सिंजिना खरे हेदि साइता हाइजे तुमे अमा नुपि खरे हेले चुमेलिको मसिदा मयाम नोनिंगबदि ओइगनि अदैदि अचुंबसु ओइबा याय नुपि की वाटसे कयाम इम्पोर्टेंट ओइलेदा नुपि की वाटसे तुम नैनाबदा एकोदा एकरम नुपि लवनी हाइकादा यमो बच्चा से हाइबा नुपि लवनी आइना मति मगदु सेमेबा हाइबदि नुपि सित लेबा वाहि मयाम ngasi nipaasna mari nipaasna sam sam lapo matamda ngasi kaya thong irole regiya lo hawte nipaasna hande ne nupisida ngasi kaya thomi irole de lo da hawo ro nupi da halaka da waya mata ngasi iro jase masi na hawdo ne ase ko ni ko yese masi na ki hawra ne jo wai si saita ki wai si ni ko sinabam haidi wai si ke mama le ko ta wai je sinna ka da asi ne saita da ko na sinna ni si आई वही वता अपना पता बस दुगा कोई दिल्ली के लेरे दुआ हेरिंग ले मंगा सिंह आई लोने जे स्कूल लोरा तो मिनी निबा से कोई नेतानी निबा वजा सरनी निबा को छेरे ने आपसे आई लोने पानी पाई पा पता के बाद दियो अरे एरिया खरदा दुम कोइना एसी मते लो थोने मुग दुम दौरे मसी दे कोन हागा दा मखुन जाऊ रि बुन ते दयो मखुन सुका माउ दे पाके बुन पता है मार सुन को ने मखुन ने मगा दो विषय मार पृथ्वी खरे फॉरबा फुटबॉल प्लेयर रोनाल्डो द चेगो ने मार पेनाल्टी शोई तो चलने माने कोई कई नहीं बता ये बता है माता ये साथ में है बता ये बता चित्तन हाचलबनी चित्तगा तो बनिना अदुगी कनोसे अदु खंजे हाइता ना बाबोक दा जो कोई बाबोक का बाबोक प्लेयर चेगो मने इंटरेस्ट सेंचुरी होरे कई लाइनिंग मेटे दा खंगाई से जामन न तोरेसिने को जामन बा खंग वाही द पिथले अदुबो हागी बुदिगी तार जो में जामने लेनी ngam de ko से मसी आई खल मसी मतम ये चादा के खल आई बाई तो कोई खंगाई में आ के गाल करी सुनो न करी जाती खंगाई में ले कोई खन साइता तो खफाव बोले साइते सुन ले धर्म करने जो मन कोई तो खंग मतने अदुबो मैतैना करम बताई तक करी कोई यादीसना कोई चाहिए क्या चखनी चेतरा मतुंग सिउरकनी माय मतुंग सिउरकनी कुनी मतुंग सिउरकनी खंग कोइना करी सोरिनो अदु यागी जोंगे ताबु को चामाने अदुवाना इना से सेपरे जाके मनतबा ए कसारी लाखसना उसिंगा दे ई बे की पुछे लगादा कोई बच्चे हमें नरकाना सिगी फिल्म दा कोई थोड़ा पादो को जाई आई याम न नोय जेना एनी थबक थोंदा आई मोदा चुदु रियाय पाटकोन दिबिरो तो आई से जॉब्जे के है बिबा या दा तो फम हो जाए दुगे आई मैं याओगे आई तो आई साइतो दे थोड़ा याओगे मी मनी आइना करीबता इबो कुपा तो तो साइतो दे थोड़ा याओगे आई कोना ले आई से अदुम पाजे मयाम तो को इस माने थमजनी एनी थबक थोंदा तो बिरो अंगम बमते अंगन बुरसु लोसिंग न बुरसु आई एनी आई मैं कोई साइतो प्रेशर मते पाजेगे मी अमद दिन दसनो कोई नहीं रे लाइक मी लिसिंग करोना पारे अछि कतो ले कोई